ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯃꯨꯛꯕꯥꯡꯅꯦ ꯉꯥꯅꯨꯅꯦ ꯉꯥꯅꯨ ꯆꯥꯗꯕ ꯀꯨꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯗꯣ ꯃꯨꯛꯕꯥꯡꯁꯨ ꯇꯧꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯅ ꯉꯥꯅꯨ ꯆꯥꯔꯒ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯉꯥꯅꯨ ꯐꯪꯉꯦꯕꯀꯣ ꯁꯤꯗ ꯐꯪꯐꯝ ꯃꯐꯝꯗꯣ ꯈꯪꯕ ꯑꯗꯨꯗꯨꯅ ꯉꯥꯅꯨꯁꯦ ꯑꯣꯏꯅ ꯍꯦꯛꯇ ꯇꯧꯔꯝꯅꯤ ꯁꯤꯗ ꯉꯥꯅꯨ ꯍꯥꯏꯕꯅꯤꯀꯣ ꯍꯣꯏ ꯉꯥꯅꯨ ꯑꯉꯧꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯊꯣꯡꯕ ꯃꯍꯤ ꯌꯥꯎꯕ ꯂꯩꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯁꯂꯥꯗ ꯈꯔ ꯂꯩꯔꯦ ꯎꯗ꯭ꯔꯦ ꯐꯖꯅ ꯑꯩꯗꯣ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯁꯤꯟꯕ ꯂꯥꯡꯕ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯊꯝꯕ ꯈꯣꯠꯄꯗꯣ ꯍꯩꯇꯕꯅꯤꯅꯅꯦ kaya ꯎꯗ꯭ꯔꯦ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯊꯝꯃꯒꯦ ꯑꯗꯨꯒ ꯁꯤ ꯑꯣꯏꯅ ꯊꯥꯒꯦ ꯍꯥꯏꯕꯗꯤ ꯈꯔ ꯌꯥꯝ ꯆꯟꯅꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯀꯣꯃꯦꯟ ꯄꯥꯅ ꯆꯥꯗꯣꯏꯅꯦꯕ ꯀꯣꯃꯦꯟ ꯑꯐꯕꯁꯨ ꯄꯥꯔꯛꯀꯦ ꯐꯠꯇꯕꯁꯨ ꯄꯥꯔꯛꯀꯦ ꯍꯥꯏꯕꯗꯤ ꯕꯦꯠ ꯀꯣꯃꯦꯟꯒꯨꯝꯕꯗꯣ ꯀꯌꯥ ꯄꯤꯔꯛꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯑꯃꯅꯤ ꯑꯗꯨꯝ ꯈꯪꯒꯠꯄꯅꯦꯕꯀꯣ ꯑꯗꯣ ꯑꯐꯕ ꯀꯣꯃꯦꯟꯁꯤꯡꯗꯤ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯕꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯆꯥꯕ ꯀꯣꯃꯦꯟꯁꯨ ꯄꯥꯔꯛꯇꯣꯏ ꯃꯨꯛꯕꯥꯡꯒꯤ ꯁꯤꯜ ꯂꯥꯡꯕ ꯍꯥꯏꯕꯗꯤ ꯊꯝꯐꯝ ꯈꯣꯠꯐꯝꯗꯣ ꯑꯗꯨ ꯀꯌꯥ ꯍꯩꯇ꯭ꯔꯤꯕꯀꯣ ꯍꯥꯏꯕꯗꯤ ꯈꯔ ꯂꯩꯔ ꯍꯩꯔꯛꯈꯤꯗ꯭ꯔꯥ ꯈꯪꯗꯦ ꯅꯨꯡꯁꯤ ꯌꯥꯝꯅ ꯉꯥꯅꯨꯁꯦ ꯆꯥꯗꯕ ꯀꯨꯏꯔꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯉꯥꯅꯨ ꯆꯥꯕꯁꯦ ꯍꯦꯟꯗꯛ ꯆꯥꯗ꯭ꯔꯕ ꯈꯪꯗꯦ ꯑꯩꯗꯤ ꯑꯗꯨ ꯆꯥꯕ ꯍꯥꯎꯋꯦ Còn bánh bao có rồi nhé. Chưa làm sao rồi. Còn bánh bao có rồi kìa. ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯔꯛꯇꯅ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯔꯝꯒꯦ ꯃꯌꯥꯝ ꯔꯃꯤ ꯁꯔꯀꯜꯅ ꯑꯀꯛꯅꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯐꯔ ꯑꯃꯗꯤ ꯔꯤꯋꯥꯔꯗꯁꯤꯡꯒ ꯂꯣꯏꯅꯅ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯔꯃꯤ ꯁꯔꯀꯜꯁꯦ 100% ꯂꯦꯒꯜ ꯑꯣꯏꯔꯕ ꯑꯗꯣꯝꯒꯤ ꯁ꯭ꯀꯤꯜ ꯎꯠꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯒ ꯒꯦꯝꯗꯣ ꯀꯥꯔꯕ ꯃꯇꯝꯗ ꯄꯩꯁꯥ ꯐꯪꯕ ꯌꯥꯕ ꯒꯦꯃꯤꯡ ꯑꯦꯞ ꯑꯃꯅꯤ ꯔꯃꯤ ꯁꯔꯀꯜ ꯍꯥꯏꯔꯤꯕ ꯒꯦꯃꯤꯡ ꯑꯦꯞ ꯑꯁꯤ ꯌꯥꯝꯅ ꯁꯦꯐ ꯑꯦꯟ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯔꯕ ꯑꯃꯗꯤ ꯑꯗꯣꯝꯅ ꯑꯦꯛꯇꯤভ ꯄ꯭ꯂꯦꯌꯔꯁ ꯀ꯭ꯔꯣꯔ ꯑꯃ ꯍꯦꯟꯅ ꯊꯦꯡꯅꯒꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯔꯃꯤ ꯁꯥꯟꯅꯕ ꯍꯩꯕꯤꯕ ꯑꯣꯏꯔꯒꯗꯤ ꯔꯃꯤ ꯁꯥꯟꯅꯔꯒ ꯄꯩꯁꯥ ꯐꯪꯕꯤꯕ ꯌꯥꯔꯦ ꯑꯃꯗꯤ ꯍꯩꯇ꯭ꯔꯤꯕ ꯑꯣꯏꯔꯒꯅ ꯇꯝꯕ ꯌꯥꯏ ꯑꯗꯨꯒ ꯀꯦꯁ ꯒꯦꯝꯁꯤꯡ ꯁꯥꯟꯅꯗꯨꯅ ꯄꯩꯁꯥ ꯐꯪꯕ ꯌꯥꯏ ꯔꯃꯤꯗꯗꯤ ꯑꯗꯣꯝꯒꯤ ꯁꯦꯐꯦꯁ ꯏꯄꯦ ꯗꯤꯄꯣꯖꯤꯠ ꯂꯩ ꯍꯥꯏꯕꯗꯤ ꯄꯦꯇꯤꯑꯦꯝ ꯐꯣꯟꯄꯦ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯗꯦꯕꯤꯠ ꯀꯥꯔꯗꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯍꯥꯟꯕ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯇꯝꯗ ꯕꯣꯅꯁ ꯑꯣꯏꯅ 2000 ꯐꯥꯎꯕ ꯐꯪꯕ ꯌꯥꯏ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯔꯃꯤ ꯁꯔꯀꯜꯗ ꯔꯃꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯁ꯭ꯃꯨꯠꯂꯤ ꯁꯥꯟꯅꯕ ꯐꯪꯕꯤꯒꯅꯤꯕꯀꯣ ꯏꯁꯥꯅ ꯏꯁꯥ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯎꯕ ꯐꯪꯕꯤꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯌꯥꯎꯔꯕꯅꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯍꯥꯟꯕ ꯁꯥꯏꯟ ꯑꯞꯀꯤ 2000 ꯕꯣꯅꯁ ꯐꯪꯕꯤꯔꯣ ꯃꯁꯤꯒꯤ ꯒꯦꯝꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯤꯛꯁ ꯌꯥꯝ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯑꯦꯗꯤꯛꯁꯟ ꯑꯣꯏꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯉꯤ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯅꯁꯥꯒꯤ ꯗꯥꯏ ꯑꯣꯏꯖꯒꯗꯕꯅꯤ ꯑꯍꯥꯟꯕ ꯀꯣꯃꯦꯟꯗ ꯀꯦꯇ꯭ꯔꯤꯃꯌꯨꯝ ꯖꯣꯟꯁꯟ ꯐꯖꯅ ꯂꯩꯌꯨ ꯑꯉꯥꯎꯕꯤ ꯅꯆꯥ ꯅꯋꯥ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯈꯠꯄꯤ ꯀꯩꯅꯣ ꯑꯍꯥꯟꯕ ꯀꯣꯃꯦꯟꯁꯤꯗ ꯕꯤꯠ ꯌꯥꯝ ꯊꯤꯛꯑꯦ ꯑꯩꯕꯨ ꯃꯧ ꯍꯜꯂꯛꯄꯤꯔꯣ ꯑꯩꯗꯤ ꯏꯄꯥꯝꯗꯒ ꯍꯜꯂꯛꯑꯒ ꯂꯩꯔꯒ ꯑꯩꯁꯦ ꯚꯤꯗꯤꯑꯣꯒ ꯅꯝꯃꯤꯔꯣ ꯑꯩꯁꯤꯕꯣ ꯑꯩ ꯅꯨꯄꯥꯅ ꯌꯥꯕꯩ ꯇꯧꯔꯤꯅꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯅꯨꯄꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯑꯩꯅ ꯁꯤꯗ ꯀꯩ ꯑꯔꯥꯟꯕ ꯀꯥꯏ ꯑꯩ ꯈꯠꯂꯦ ꯍꯥꯏꯁꯦ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯅꯣꯏꯗꯒ ꯀꯣꯏꯒꯦꯅ ꯑꯩꯅꯒ ꯍꯥꯏꯈ꯭ꯔꯕ ꯀꯂꯛꯄ ꯋꯥꯉꯥꯡ ꯇꯧꯅꯨꯀꯣ ꯁꯤꯗ ꯐꯠꯇꯦ ꯃꯤꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯀꯂꯛꯄ ꯀꯟꯖꯥꯎꯕꯗꯣ ꯑꯗꯨꯗꯣ ꯇꯧꯒꯅꯨꯀꯣ ꯀꯅꯥ ꯈꯪꯅꯤ ꯅꯪꯁꯨ ꯅꯇꯨ ꯊꯤꯔꯒ ꯌꯨꯇ꯭ꯌꯨꯕꯀ ꯇꯧꯖꯅꯤꯡꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩꯗꯧꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯉꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯗꯤ ꯅꯪ ꯆꯨꯔꯨꯝꯖꯅꯤꯀꯣ धन्यवाद hỏi em không vui
comment nó không qua đi cả bet comment này có gì ada mà ta apa comment kerja apa kira ka no mai kem anamika natibong yam lawina nanong da nangon da hai ro mai bet comment no pininga ba adum spelling ni dum hai amara banana to mi jina hele comment bet comment ti nga ngi mo ko ma sai thon dien ba natibong yam na lawina nangon da hai de ni ma nangon natibong law hai de na kana da hai ni ꯑꯩꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯕꯁꯦ ꯊꯤꯕꯣꯡ ꯂꯥꯎ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯕ ꯃꯤ ꯂꯩꯁꯤꯅ ꯀꯩ ꯍꯥꯏꯗꯣꯏꯕ ꯅꯪꯁꯨ ꯆꯥꯛ ꯆꯔꯥ ꯑꯃꯗꯤ ꯑꯗꯨꯝ ꯆꯥꯔꯝꯅꯤꯗ ꯅꯌꯨꯝꯗ ꯆꯔꯥ ꯍꯦꯟꯕꯤꯔꯣ ꯅꯪꯕꯣ ꯔꯥꯁꯤ ꯌꯥꯎꯗꯕ ꯌꯥꯝ ꯌꯦꯡꯖꯒꯅꯨꯀꯣ ꯐꯠꯇ ꯅꯪꯗꯤ ꯅꯣꯡꯃꯗ ꯆꯥꯛ ꯄꯨꯈꯝ 5 ꯇꯔꯨꯛ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯎꯋꯦ ꯑꯉꯧꯕꯗꯤ ꯌꯥꯝ ꯀꯜꯂꯦ ꯑꯊꯣꯡꯕ ꯊꯣꯠꯂꯦ Comment maintenant on parle donne combien? Yo, ma. How comment mong parle combien? Homen thonga nangbu mawro le sabiro punsida nangumba thingarakri karino ne ai ro ai je mawro le sabiro khangde lai ai gumba thingarakri hamna tra do hojik thingaraba natra narai bokta phatra ai gumba thingai ja sibu sibu de za ngam thingar ni haja ai muk thingar ai gumba mathang de kana mong thingar ni za pini ai comment nó không hả bây giờ bao nhiêu là bằng đây là con lười ạ hỏi mukbang aja sih udah deh nggak bisa aku nunggu lagi hỏi Comment mong pakai apa comment nó pakai bako Jerome prem ai mà còn tao thì là khalin nito microphone Jerome prem kumar ai đi comment bi bazo ite do ka jogi lifestyle se amna ngai ba lifestyle ni ha ba dai man ba thok le ta dum ai sana dum ngai thok sei ni ai lifestyle se kai hai dem khang de ai do dum ai sana dum bang ngai thok sei ni ai ta ne sumai na bi khoi kuding mak se nongodi loina kaina doini dana ko si ta bang wan sida leiba kuding mak se nongodi loina kaina doini aduna ai do yamna dum sumai na wakhan je nungai na dum leining bado adumai dum khang de khalle ba ko si do pun si ne hingi ai sida kitang nungai hauge habdi paisa pai da duna mani wakhan nungai thukpa haiba ma dakar oye ba ai do dum nungai thukpa tammi ne ba ko haiba di khara hai tricks hai actor ba khang de mai
Komentar bara kung yung tingnan ng hawin na hakle para ko. Comemos para acá. Bunisaki tongam hai ba maming ja. Bunisaki tongam. Be mam nang se saita hai bra kaino adudai na haida ne lawai macha sidi masat na alu maratha da kesan ba manle. Kaino alu maratha ju kaino ay am ta ji pok pa den ta. Kêu yan mẹ. Không biết ai đi comment hai biết không mẹ alu maratha ji ai đẹp ta khang ja. Lo Ibe ma astre lại nè, nó đăng nhà thì tôi tre lại rồi. Tre lại rồi anh. Ibe ma buni saki imban ma cha imban hai bro imphal hai bro imban hai bro nam hai dai ne adu dai yo nang je impan dai ro impan ma cha nang sekta nu pa da pa me na hai ga sekta nu pa na ya bi da bu ro nang sorry sa kai ya ni ge sekta nu pa di nang kum ba comment ta wat thi nga mo nu pi je pam da ba ne adu nan ne na dum chak le ho ko anh sẽ cả đây là gì đó nên sẽ cả được ba đã propose tao cái nhà biển tao nên sáu rồi nè ha buni sakhi cả mà mình tụi cái gì nè hay là thế mình ta được bina sakhi có buni ta là buni sakhi đem ta được comment không bài của em yam interesting rồi comment này cả thôi bi thôi phim cũng một chơi phong nghe xí mà ai cái đâu đó không hiểu là phim gì Kumning nga ba kanam ni pira kiya bidam na jam. Ay kumning ni niya. Heroin nga do ning ni ju kai. Matang ja di lai dana ko film kum do. Matang ka ja di dum tan ja na ya di dum kan isa na producer ro dum kuma ke. Yes. Nai do. Adu ka mo si par ke gam si ju ne ko. Daya guru mo na nu par mi ro ju nu pi di ma le ko comment play ja. Ita se masak su yam phajai nangi acting su yam bakchai yam hai ka film kum la su mi na yeng ba actress organi ai gi su icha du pi polam la di nang dong na mu bang to lam gani adu bu hayeng wai emoji daga taw han ge yam nu si icha adum yeng ge mama na hai ka maming do nu pa ga su kai no de ko thank you mama ai video adum yeng video bakha tar ko su do khang de film kum je khang di smai hai da yam kum ni ga ba bu na tin hai da bai wa na tin hai ji ko tin hai di sa na dum producer je dum ya ni ko tin hai tam na mu flop ta la di sa na producer ika ji na tal le ba do na tin khara tam gi de du ka ni ko matam ya ai kum tha la ke yam ngai ta si ko ko men yam ngai ta ne bit ka ai tra ate bit am le ja Suchitra mai tang ke sang bam hai ko ai video kap sa na da video ni pa kam na ba na ri da na cha nu pa do odo re be ma ja ja ni taw na ri me am se pelabani palabani hai palabani hai pelabani hai khang da ikai ba khang da be khang da ba ikai ba khang da bam mi se yam le nangon da di na te ko ai ngon da na te ya kam na ba na ri da cha nu pa odo re o hong da ba na tro kai khan ge o hong da do kai khan ge thoi yam ngai ti na gi khala ga cha do hol ma ju pa do so sad nga ja ni taw na ri me am de pelabani kai ba khang da mi se yam le aina video mang ka pai ra ba video mang da caption na kap ju direct kap ju na te nawa kai na di kapam ni ne nang dia adu di na mai kai da nawa mang da tu sita mai tang kai sang bam duga nangon da di na te ko e masino bi je le sabi ra mawra di khang da do mi kam aina te ha ba ni na mai ju mi wa ne bo ngang je mai da mi wa ngang na ba do pen da na comment da mi wa ngang na ba ngang na ba mi khom ba tholai ba to kana ta mai comment da like chu to bi de han chu han bi de yam na nungai bi di e ado aina han bi ra ba ni ko nungai tra
ꯃꯈꯣꯡꯒꯨꯝꯕꯁꯤꯗꯤ ꯑꯩ ꯆꯥꯔꯣꯏ ꯆꯤꯛꯄ ꯇꯜꯂꯦ ꯃꯀꯣꯛ ꯑꯃ ꯆꯥꯔꯦ ꯆꯥꯔꯦ ꯇꯃꯦꯡꯂꯣꯡ ꯄꯥꯔꯛꯀꯤ ꯃꯌꯥꯝ ꯌꯦꯡꯀꯣ ꯅꯆꯥꯅꯨꯄꯥ ꯌꯣꯡ ꯃꯥꯟꯕꯗꯨꯒ ꯇꯣꯛꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯌꯨꯇꯨꯕꯇꯣ ꯍꯥꯏ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯌꯨꯇꯨꯕ ꯁ꯭ꯄꯦꯂꯤꯡꯒꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯃꯁꯥ ꯁꯦꯝꯗꯩ ꯃꯥꯜꯂꯦ ꯑꯩ ꯏꯆꯥꯅꯨꯄꯥ ꯌꯣꯡ ꯃꯥꯜꯂꯦꯗꯤ ꯅꯣꯏ ꯅꯥꯄꯥꯅ ꯍꯥꯏꯕ꯭ꯔꯥ ꯃꯤ ꯃꯆꯥꯗꯨꯕꯨ ꯌꯣꯡ ꯃꯥꯜꯂꯦ ꯅꯪꯕꯨ ꯅꯆꯥ ꯂꯩꯔꯕോ ꯂꯩꯇ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯁꯕꯤꯅ ꯃꯃꯥ ꯅꯣꯡꯅꯕꯩ ꯇꯥꯏꯞꯇ ꯃꯁꯛꯇꯨꯒ ꯀꯅꯥ ꯈꯪꯅꯤ ꯑꯩ ꯏꯆꯥꯗ ꯌꯣꯡ ꯃꯥꯜꯂꯦꯅ ꯍꯥꯏꯁꯦ ꯃꯆꯥ ꯀꯤꯡꯀꯣꯡ ꯃꯥꯟꯕ ꯑꯃ ꯄꯣꯛꯄꯁꯨ ꯀꯅꯥ ꯈꯪ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝꯁꯨ ꯉꯥꯅꯨꯗꯣ ꯄꯦꯟ ꯄꯦꯟꯅ ꯊꯣꯡꯉ ꯆꯥꯄꯤꯔꯣ ꯉꯥꯅꯨ ꯑꯃꯨꯛ ꯍꯥꯎꯕꯗꯤ ꯍꯦꯛ ꯂꯩꯇꯦ ꯑꯗꯣ ꯉꯥꯅꯨ ꯆꯥꯗꯕ ꯃꯌꯥꯝꯒꯤꯗꯤ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏ ꯉꯥꯅꯨ ꯆꯥꯕꯅꯤꯅ ꯉꯥꯅꯨꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯨꯃꯥꯏꯅ ꯇꯤꯜꯍꯧꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯊꯕꯤꯒ ꯆꯥꯕꯗ ꯍꯥꯎꯋꯦꯕ ꯑꯩ ꯈꯨꯆꯥꯁꯦ ꯁꯟꯅ ꯁꯖꯤꯛ ꯆꯥꯕ ꯌꯥꯝ ꯃꯥꯜꯂꯕ ꯂꯣꯏꯁꯜꯂꯒꯦ ꯁꯤꯁꯦ ꯁꯟꯅ ꯁꯖꯤꯛ ꯆꯥꯕ ꯃꯥꯟꯗꯕ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯃꯀꯟ ꯃꯌꯥꯝꯅ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯀꯣꯃꯦꯟ ꯅꯨꯡꯉꯥꯏꯕ ꯑꯝꯇꯪ ꯄꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯦꯕꯀꯣ ꯑꯐꯕ ꯄꯥꯔꯛꯑꯒꯦꯀꯣ ꯊꯧꯗꯥꯝ ꯅꯨꯡꯁꯤꯕ ꯃꯤꯇꯩ ꯇꯧꯔꯨꯕ ꯂꯣꯏꯅ ꯄꯛꯆꯩ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯣꯔꯛꯄ ꯈꯨꯗꯤꯡꯗ ꯄꯛꯑꯦ ꯄꯛꯆꯩ ꯐꯖꯩ ꯁꯨꯃꯥꯏꯅ ꯈꯟꯕꯤꯕꯁꯦ ꯑꯩ ꯅꯨꯡꯁꯤꯕꯤꯕꯩꯅꯦ ꯅꯠꯇ꯭ꯔꯥ ꯀꯃꯦꯟ ꯄꯥꯕꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝꯅꯅꯦꯀꯣ ꯑꯩꯗꯣ ꯀꯃꯦꯟꯁꯦꯀꯣ ꯍꯥꯏꯕꯗꯤ ꯉꯥꯅꯨ ꯊꯣꯡꯕꯁꯤꯗ ꯇꯨꯃꯤꯟꯅꯒ ꯌꯥꯝ ꯅꯦꯅꯥ ꯇꯥꯅ ꯄꯦꯟꯅ ꯆꯥꯕꯗꯣ ꯑꯗꯨꯗꯤ ꯆꯥꯅꯤꯡꯕꯅꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯥꯔꯒ ꯆꯥꯔꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨꯅꯦꯀꯣ ꯑꯩꯁꯦ ꯑꯗꯨꯝ ꯑꯗꯨꯒꯤ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯄꯥꯖꯕꯅꯦꯕꯀꯣ ꯑꯗꯣ ꯑꯐꯕ ꯀꯣꯃꯦꯟꯁꯨ ꯐꯠꯇꯕ ꯀꯣꯃꯦꯟꯁꯨ ꯑꯩꯒꯤꯗꯃꯛꯇ ꯀꯣꯃꯦꯟ ꯑꯃꯃꯝ ꯐꯥꯎ ꯏꯔꯒ ꯄꯤꯕꯤꯔꯝꯕꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯊꯣꯔꯛꯇꯦꯅ ꯋꯥꯔꯧꯕꯤꯕ ꯇꯧꯒꯅꯨꯀꯣ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯝ ꯈꯪꯒꯠꯂ ꯍꯥꯏꯕꯗꯤ ꯑꯃꯅꯤ ꯃꯌꯥꯝ ꯄꯥꯕꯗꯣ ꯐꯪꯗꯦꯗꯅꯀோ ꯑꯗꯨꯏꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯣ ꯑꯗꯣ ꯑꯩꯗꯣ ꯍꯟꯗꯛꯇꯤ ꯀꯃꯦꯟ ꯅꯨꯡꯍꯟꯕꯁꯨ ꯀꯌా ꯁꯪꯗꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯨ ꯃꯈꯨꯠ ꯂꯦꯡꯕ ꯃꯇꯝ ꯌꯧꯔꯦꯕꯀꯣ ꯑꯗꯨꯅ ꯑꯉꯥꯡꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯩꯈꯣꯏ ꯁꯥꯏ ꯊꯕꯛ ꯆꯠꯄꯒꯤ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯗ ꯑꯩꯗꯣ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯝꯃꯒ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯑꯗꯨꯝ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔ ꯂꯩꯔꯒ ꯑꯩꯁꯦ ꯀꯣꯃꯦꯟꯐꯧ ꯊꯣꯏꯅ ꯍꯦꯟꯅ ꯌꯦꯡꯉꯨꯕꯗꯣ ꯑꯗꯨꯐꯥꯎꯕ ꯐꯪꯗꯦꯕꯀꯣ ꯑꯗꯨꯏꯅꯦ ꯃꯌꯥꯝ ꯑꯩ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯕꯥꯏ